Wangkhaimeyum Sanayemena press media thamkiba wafamsing adu samjin sajinba wafam ngaktani haiduna Samuro Naurem apunba maira paibina phongdokhre polling station 22/4 amadi 22/5 asida MLA Khuraijam local amadi ex MLA Oinam Lukhoiga punna kusamnaraga yelingai matamda cheng kg 5/5 kg phangiba mioi 2023 gi matungdagi cheng kg manga suna phangkidre ngasi fawba tha khudingi amata chithadana cheng sing asi beneficiary sing asiga panki haibisi yimpham yaudaba nauna ka charakpa chengdi laktriba singi yenglaga punna phaminaba haiba sanayamagi wafam mathau natana mathau sabagi card tuda yauriba mioi khudingmaki cheng kg amam kg kakba haibisi yaningde chengda rajniti akumba miyeng pusilaktuna irang sagat kan hotnabiganu makhatana press media da awai khum tawnabagi mahutta department ki official ki channel oina khangminarasi natraga Samunong Naurem apunba maira paibigi punna phaminaduna wakhal taminasi haiba maira paibi singamai kaidigi phongdorakli cheng chera manga phangi matam chupada hairi ji tha January tha degi August tha phawagi manungda cheng phangbaji tha mari khaktangairi tha mari amadi karaida thamgrage adugi makha tabada mamangda paigiba ex MLA gi ex MLA na yelingai matamda ex minister gi Furikhaudagi cheng chera ahum pibiraga kat amamamdagi cheng chera amamangka aba matungda kat paidaba mioi khudingmakta kat paiba mi singjiga yeliba agent singjiga wakhan taminaraba matungda yanaba porakpadagi paidaba yumdong khudingmakta cheng chera mari yelaga lakwana irang haugidabani masi makhatara koda Wangkhaimeyum sana yaima haiba nupisina press media da hunabagi thabak silepiraga kaigumba asumaran pambida taragadi department da official channel da oina tawminarasi natragana Samuro Naurem apunba maira paibijiga aikoiga phaminaraga asumaran do thidok minarasi makhatana hulanabagi thabak se lepminarasi haina press media da haijar